अदोम गाड़ी मचा दरकार ओइबिब्रा सुपनगी मिनट कुंथ्रागी मनुंगदा डॉक्यूमेंट इचंग चंगदना बेस्पा अमदि एप्रिलियागी अपांबा मॉडल सिंग सुपनदगी लुपा लिसिंग 10 खक्तंग पुथोकपिदुना लोन ओइना लौबा याबगी खुदोंचाबा पिजरे अकुपा मरोलगिदमक कॉन्टैक्ट तौबिरउ 9089895330 अमदि 9615823252 तुलसी मोटर्स प्राइवेट लिमिटेड थांगमैबन अमदि संगाई प्रो खुदोंचाबा सी मांगहनबिगनु ngasimak कॉन्टैक्ट तौबिरउ टर्म्स एंड कंडीशन अप्लाई Kurumjari, good afternoon. ELITETV ki test of cartoon ki mahau ming tai biri bising Muhammad Taram lok cheri maru na ngasi fala phongba pau se sing da cartoonist sing na phongdo leba cartoon sing sida karamba cartoon sina kari haining liba kari phongong liba kari wakal khatang liba haibadu miyam da sandong na thamjabagi program tu ni test of cartoon miyam da thamjage aham de lokhasage sanga express ki onthok pani da haibasida onthok pani da haiba cartoon sida yengbiu akhoi tha ge lebak tani chali si akhoi ये बसक्तम से कोई नरेंद्र मोदी प्राइम मिनिस्टर नरेंद्र मोदी की सक्तम निश्चित ये बनो से हंदकता कोई हम लोग बात कोई की चतलाई अमा चंद्रयान 3 आद थागले बगत ताकि बमदुदा मान एस्ट्रोनॉट और चटपगी सिन्ने सी कार्टूनिस्ट ने उल्ले इसे स्टेदा मान हारे इस मैते कुकी लाल लोइद्री ने तनख्रेदा तौरिसे तुमिन ले थोपसु फजद्रे था मथक सिदा सुम लेथरे सिरा मा खन बुवा खन दुने कोई नरेंद्र मोदी ना हजे फावदा चुपचाप लेबा ngarang akoi nimit thamari chama kun nimit chama kun mapung phagre thamari mapung pulap phagre aduni madai da haju fawda tang kun da ngang hiba august ki tang kun da adung parliament session horom da ngang hiba wafum du natana madung tarak pada hoi parliament da mati am ngang gre nation is with you kaina manipur kaina hai wafum natana madung tarak pati warochin pura playtre auji home minister amit sana kokumi kangbu kaure aduga ruling gi MLA minister sing minister me am par kaure makha taba kari hairak puno khoi apun be saktam ka hai loi demography ka hai loi separate administration gi wafum lai roi ha wafum du natana hoji si taseng ba taru ba phibum ta uba phangdri ana swai sida suni kokopina khoi sarkar gi frep yeng manin tragi makhal makha kya khongjang jangche lagini hairi khoi manipur da ji achouba amu issue ori pundabagi CSO myam pasalu haidana haiba ngarang sumu youth sok manipur haina mili sing tara haina tholaktana madugi wafum famna tuwan tuwan minister MLA singda nimit humni gi manungda tawgada thabok se moi demand jing thamgre adaida narendra modi si hawji khoi chandrayaan 3 thagi lebakta south pole ta ki ba adumba ahanba india na han record thamungam khrebani adaida uppaga astronaut ki dress so set lagani se leise is maitei ku gi lansi loidri ne tan khreda tawrise tumin le thokboju phajadre था मथक सिदा सुम लेथरे सिराना माना खन बदुने दुना हाइबदी सुम वखन खनब्रा गायनगा सै कार्टूनिस्ट न मागे अवांग वखलो न पुथुरक पदुने बीबीएस न खोगी नरेंद्र मोदी न चुपचाप त लेसि करिगिनो गायना हाइ वफम से अना तोंगान वफम सिंग साउथ अफ्रीका र सबदा मागे निथि गायना ओपिरक्ट्रे मिनिस्टर म थातुई कायबा तोंगान सोशल मीडिया दा वफम मैम सु लेरि दुगा हौजे मणिपुर इशू सिदा वारोइसन म पुरकना बहना डिजि कैन होय ngarang chok na khana ne ho thamjabaduni kaidobogi yaroiduno yaba gulab kobiro akoi gi koki gi MLA tara aduga leriba naga gi MLA tara sigi nipu kobra pulap sona kane assembly lagdu ki hebna ngarang di khoi tamo khaiden mani namadu nungaido mandi ga heba tawbudi loin tawbu yawa pon ngaktani hoi kaidobogi yaroiduno kobra kanda wari batai chana bagi nataga moi gi representative na masina haisini yare ga haraga moi tara dugi wangang loin ma kawra akanda nataga sona kan pulak ki leader ma khalla kanda naga ge su leader ama nataga ahum khan gera naga ge ahum khalo koki ahum khalo maite ge ahum khalo moi mapal leire moi na haibdu yare hadana se changin raga ada narendra modi phamo
Prime Minister Famo, Prime Minister Narendra Famo, Amit Shah Famo, Defense Minister Rajnath Famo, Pulap Famindraga Wais, Nakana Kaino, Nuina Haidu, Indian Constitution Makada Haizer Su, Demographic Yade, Siade, Shi, Tauno, Kono, Haiba, Akan Mo Fom, Matamaga, Warashunama Program, Tabra, Haibasini, Way Humpumako, Dragasu, Around Humpumako, with the Kuduncharo, Habituna, Amamam Kogera, Anini Kogera, Ohum Kogera. Haribasni Waris and Rakana scene have the Warashan productive Hazit, Tamari Helaba, Tamarigan home, Changa wedding a city Tang Marini, Tang home the game make home the May, June, July, August, September. Tamaris complete way of Neduna. So as the Karito Rigesi, Kalanda with the Makta, Narendra Morisibu, Sion, Kalazala Kainaga, Wakandaga, Kalazala Kainaga, Yamna, Noxu Noknimba, Rogamana Pondoktan labor do data, Adumayana Fazana, Sagala Akanda. Put Payam Pazawan to Leba, Cartooni, Hayan Tamzaga. Patang the Lashina Koi, Sana Lebaki, Loidana, Habituni. Loidana Habit since the Varis Habio, Koi Hajusi, Matana Pana Mobile, Ni Piracy, Amapale, the Varishana Badani, Matana Pass and Hide. Yatung Kamdo Musingi Yakrin, Hazisi Tongan Bat, Chief Minister, Governor, Magitoriba Secretary, Adu Rimski Director, Janimski Director, at the IT Department, the Lady Bat, Mayam Sixilo in a Magi networks in Sedum Yahan Gre. Hoi, the Sangadum Torongani, around Batabuk, Toromoni Kalip, and Toraka Mui, in the Wi Fi Tado, Gadam Sin of Yabang Actani, or the Hajusi, second white listing of Sutogre, as you see a quay by the public Tangare at the Man Hire, or pass in Hire. Kaunau do so long to launch in Yana, but Deli Dagi Yahalakpani Budu, and a Hari, Masana Pasida, Masana Pan Avenue. Yatung come down, but singing Yakre, mobile Yagi, but on the internet data. Adama pass na haire kaunau du solon thon sin yana ba delhi dagi halakpani budu haina nanga kanda wa pau phongna na ba aduga singang usi to aduna manipur ge se khoi ngasai expert ama so haibi ge baduni manipur se adum yamna kai haitare lengak leribra leitabra 355 chalai khangdaba adum phebam amada leba mongni haidana adum kara power wat pagi mamita baduni myamna urabduni tuji sengna unara wafamni anu ngasi je koi Chief Minister Gasu press conference Pangtokre, Madugi Paudu, Sapsana Lani, Kangani. Adugi film Duni Lazy Aduna Saisida, Koi, Netting Bisida, Miana Pamisina, Pulakuna, Hangdo Piro, Chamanare, Hausi, Net Hangdoka, Chamanare, Amana Hangdopa, the Wi Fi, the low, and how you see a Koi, Kenosi, Kaitare, broadband see, Ayamba family, the Loini Lani, Yamba, Tampakio, Chingi, Airtel, Duga, and no Euro, Madi to Anba. A private Kambu issue to one line chang the internet system some of them Yorobaduna. Some man about film do la air aduna. Able later Larry Torium to come to Piro, Habegi, what from the Gata, Budu, and Kangro. Ah, the little game of Kori, and talk mention Jana to rain in here. Nangan Town, Hana. Papa on attack Buduni, and Pasaba, the one to label Suka to Netams again. I think the lace now Koi Pona Pungi. Pona Pungi Balo have Duni. Say that Koiki, Kungang the lady, ma'am, singers in the Waris Hanabuduni. Monica Hageda. Hagoi Valley the Hoi Sandy Fange, Puntoropu, Carfu come to M. Sadana Taktana Poche, Lady periphery areas in the Bum Sound Kang, the one no Capsulakpa, Garang, the Han Maka Tori Dunia Koi, Syntax Kilagatam, no make Capsulactana, who the Notorio Mam, the direct, on a Naran Senagis, Tawena, Tamna, take the Taragan, the Tarabrak, and Haba, Wafam Sini, the Hangi Wahanga, Kadai, the Kappa, no Marusi no Sini. Some Nakana State Force Kikariki, Labor Mams, the Maru Wat Lake, and I have to know Mams, you are even. So I am going to left another mo, Hokiba, me, whom the gi, Tam Marisi left another no money, Lake Kibra, the meaning who knew Lake Kibra, don't tell that I come later and as you come to Mams and get it up, Mam Hide. Kunak Passing, Adu could missing in the Hide, Kunja Singina. Labor Nakposibu, Kaino Kang the Bahita by Kuna, Naka the Bro. Natraga, Sakti Baiba, Akanoto, Munanga the Rohaiba, and a Mam the Canary, sorry. Kunja Sing Munine. Laila Su, Intinoina Haitaba. Koi Kangusina Koi Nebaki Naka the Ribra, Natragana, Sakti Paiba, Akana Tosing Duna, Naka the Ribra, Langaxida, sounding Magi, Langaxida, sounding Magi, Mami Tarak Putuni, Prazas and Jigi, Maktaba, Koyam, Nusina, Lejaba Imundu, Tamari Pare Yumda, Wana Surasu, Isho Wotorasu, Lepak Potorosu Halaga, Imusida, Ariba Puraga, Samina, Noktana, the Gise, Nusayatana, Hakilangana, Samina, Tangana, Masuma Sapam, the Nakotana Masasing, Leminaga Badugi, life to Pangmangam Dravani, Lady Lacy, Koi, make a personal life, like private life, Madu Kurimako,
ꯉꯥꯛꯊꯣꯛꯑꯒꯅꯤ ꯍꯧꯖꯤꯛꯗꯨꯅ ꯂꯥꯏꯕꯛ ꯊꯤꯒꯗꯤ ꯑꯩꯈꯣꯏꯁꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯑꯉꯥꯡ ꯎꯅꯕꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯅ ꯑꯋꯥꯕ ꯃꯌꯥꯝ ꯑꯁꯤꯗꯩꯗ ꯍꯧꯖꯤꯛ ꯑꯩꯅꯤ ꯑꯉꯥꯡ 10,000ꯒꯤ ꯃꯊꯛꯇ ꯂꯩꯕꯁꯤ ꯑꯉꯥꯡ 1,000 ꯌꯥꯝꯅ ꯑꯗꯨꯝ ꯗꯤꯄ꯭ꯔꯦꯁꯟ ꯑꯣꯏꯕ ꯇ꯭ꯔꯣꯃꯥ ꯂꯩꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯋꯥꯐꯝꯗꯁꯨ ꯊꯝꯈ꯭ꯔꯗꯨꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯈꯨꯟꯒꯤ ꯈꯨꯟꯖꯥꯁꯤꯡꯁꯨꯅꯤ ꯊꯕꯛ ꯁꯨꯕ ꯂꯧ ꯁꯨꯕ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯅꯨꯃꯤꯗꯥꯡꯗ ꯅꯠꯇ꯭ꯔꯒ ꯑꯌꯨꯛꯗ ꯅꯣꯡꯃꯩ ꯃꯈꯣꯟ ꯇꯥꯗ꯭ꯔꯗꯤ ꯇꯨꯝꯕ ꯌꯥꯔꯛꯇꯕ ꯐꯤꯕꯝꯗ ꯂꯥꯛꯑꯦ ꯉꯁꯤ ꯅꯣꯡꯃꯩ ꯄꯥꯈꯠꯇꯅ ꯀꯥꯞꯈ꯭ꯔꯣ ꯀꯥꯞꯀꯦ ꯇꯁꯦꯡꯅ ꯈꯪꯒꯦ ꯑꯗꯨ ꯀꯥꯞꯄꯛꯀꯗ꯭ꯔꯥ ꯍꯥꯏꯕ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯕ ꯌꯥꯝꯅ ꯋꯥꯅ ꯆꯥꯔꯝ ꯊꯔꯝ ꯈꯪꯅ ꯂꯩꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗꯨꯅꯤ ꯂꯩꯁꯤ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁꯣ ꯐꯥꯔ ꯂꯩꯉꯥꯛꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯅ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯑꯁꯤ ꯄ꯭ꯔꯖꯥꯁꯤꯡꯗ ꯌꯥꯝꯅ ꯋꯥꯔꯧꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯔꯛꯄꯗꯨ ꯉꯁꯥꯏꯒꯤ ꯀꯥꯔꯇꯨꯟꯁꯤꯅ ꯃꯍꯥꯛꯀꯤ ꯀꯥꯔꯇꯨꯟꯒꯤ ꯈꯨꯠꯊꯥꯡꯁꯤꯗ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯅꯕ ꯄꯨꯔꯛꯄꯅꯤ ꯑꯗꯨꯅꯤ ꯍꯥꯏꯁꯤ ꯂꯩꯕꯥꯛ ꯉꯥꯛꯄꯁꯤꯕꯨ ꯀꯔꯤꯁꯨ ꯈꯪꯗꯕ ꯍꯩꯇꯕ ꯑꯩꯈꯣꯏꯅ ꯉꯥꯛꯀꯗ꯭ꯔꯕ ꯅꯠꯇ꯭ꯔꯒ ꯁꯛꯇꯤ ꯄꯥꯏꯕ ꯑꯀꯟ ꯑꯊꯧ ꯃꯣꯏꯅ ꯉꯥꯛꯀꯗ꯭ꯔꯕ ꯍꯥꯏꯗꯅ ꯄ꯭ꯔꯖꯥꯁꯤꯡꯁꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕꯒꯤ ꯃꯨꯠ ꯑꯃ ꯂꯥꯛꯄꯗꯨꯅꯤ ꯑꯗꯨꯅ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯏꯊꯤꯜ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯊꯃꯣꯏꯗ ꯁꯤ ꯐꯥꯎꯔꯦ ꯑꯁꯤ ꯀꯥꯔꯇꯨꯟꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯑꯣꯊꯣꯔꯤꯇꯤꯁꯤꯡ ꯑꯗꯨꯒ ꯂꯩꯉꯥꯛ ꯂꯩꯕꯁꯤꯡꯗ ꯈꯪꯍꯟꯅꯕ ꯌꯥꯝꯅ ꯑꯆꯧꯕ ꯃꯦꯁꯦꯖ ꯑꯃ ꯄꯤꯕ ꯀꯥꯔꯇꯨꯟꯅꯤ ꯍꯥꯏꯗꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯍꯨꯏꯌꯦꯟ ꯂꯟꯄꯥꯎꯒꯤꯅꯤ ꯍꯨꯏꯌꯦꯟ ꯂꯟꯄꯥꯎꯒꯤ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯁꯤꯅꯤ ꯁꯤꯗ ꯏꯁꯣꯔꯁꯤꯗ ꯈꯨꯔꯨꯝꯕꯅꯤ ꯏꯃꯥ ꯅꯨꯄꯤ ꯑꯃꯅ ꯐꯣꯇꯣꯁꯤꯗꯤ ꯏꯁꯣꯔꯒꯤ ꯐꯣꯇꯣꯁꯤꯗꯤ ꯑꯩꯈꯣꯏ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯐꯣꯇꯣ ꯃꯥꯜꯂꯤ ꯁꯤꯗ ꯌꯦꯛꯏꯕꯁꯦ ꯀꯔꯦꯝꯅꯔꯒ ꯍꯥꯏꯕ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯈꯔ ꯁꯥꯇꯥꯏꯔꯤꯀꯦꯜ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅꯁꯨ ꯎꯖꯕꯗ ꯁꯥꯟꯇꯤ ꯂꯩꯍꯟꯕꯤꯌꯨ ꯄ꯭ꯔꯚꯨ ꯑꯅ ꯈꯣꯏꯔꯝꯖꯕꯅꯤ ꯑꯗꯨꯗ ꯄ꯭ꯔꯚꯨꯁꯤꯅ ꯍꯥꯏꯔꯛꯄꯅꯦ ꯂꯥꯏꯁ꯭ꯔꯝꯒꯤ ꯁꯥꯟꯇꯤꯗꯨꯔꯥ ꯀꯔꯝꯕ ꯁꯥꯟꯇꯤꯅꯣꯅ ꯐꯥꯒꯤ ꯇꯥꯊꯣꯔꯛꯄꯗꯣ ꯑꯩꯈꯣꯏꯅ ꯁꯥꯟꯇꯤ ꯂꯥꯎꯔꯤꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤ ꯃꯃꯤꯡ ꯑꯣꯏꯅꯒ ꯈꯜꯂꯛꯄ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯑꯩꯅ ꯁꯨꯝ ꯌꯦꯡꯖꯕꯗ ꯂꯩꯔꯤꯕ ꯐꯣꯇꯣꯁꯤ ꯑꯗꯨꯝ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯑꯩꯈꯣꯏꯒꯤ ꯐꯣꯇꯣꯒ꯭ꯔꯥꯐ ꯑꯗꯨꯝ ꯃꯥꯟꯕ ꯉꯝꯃꯤ ꯄ꯭ꯔꯚꯨ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏ ꯂꯩꯗꯅ ꯑꯇꯣꯞꯄ ꯍꯤꯟꯗꯨꯒꯤ ꯂꯥꯏꯁꯤꯡꯒꯤ ꯑꯗꯨꯒꯤ ꯁꯛꯇꯝꯗꯨꯗꯤ ꯃꯥꯟꯗꯕ ꯑꯗꯨꯝꯅ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯃꯀꯣꯏ ꯆꯣꯡꯕꯒ ꯂꯩꯕ ꯁꯛꯇꯝꯗꯨ ꯃꯥꯟꯕꯗꯨꯅꯤ ꯍꯧꯖꯤक ꯎꯔꯤꯁꯦ ꯑꯗꯨꯅ ꯃꯥꯅ ꯌꯥꯝꯅ ꯅꯤꯡꯖꯔꯒ ꯈꯣꯏꯔꯝꯖꯕꯗꯨꯅꯤ ꯁꯥꯟꯇꯤ ꯂꯩꯍꯟꯕꯤꯌꯨ ꯄ꯭ꯔꯚꯨ ꯑꯅ ꯃꯣꯗꯤꯅ ꯈ꯭ꯋꯥꯏ ꯃꯀꯣꯛ ꯑꯣꯏꯔꯕꯅꯤꯅ ꯃꯣꯗꯤꯗ ꯈꯣꯏꯔꯝꯕꯗꯨꯅꯤ ꯃꯣꯗꯤꯅ ꯍꯥꯏꯔꯛꯄꯗꯨꯅꯤ ꯂꯥꯏꯁ꯭ꯔꯝꯒꯤ ꯁꯥꯟꯇꯤꯗꯨꯔꯣ ꯅꯠꯇ꯭ꯔꯒ ꯀꯔꯝꯕ ꯁꯥꯟꯇꯤꯅꯣ ꯍꯥꯏꯅ ꯅꯣꯛꯅꯤꯡꯕꯗꯤ ꯐꯥꯎꯕ ꯑꯗꯨꯕꯨ ꯁꯤꯗꯩꯗ ꯄꯦꯜꯂꯛꯇꯕꯒꯤ ꯈꯣꯜꯂꯥꯎꯗꯨꯅꯤ ꯍꯧꯖꯤꯛ ꯂꯥꯛꯏ ꯄꯣꯠꯁꯦ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯌꯦꯡꯉꯀꯥꯟꯗ ꯑꯅꯤꯃꯛ ꯌꯥꯗꯦ ꯅꯪꯕꯨ ꯁꯤꯗꯒꯤ ꯂꯝ ꯍꯦꯜꯂꯛꯀꯅꯨ ꯅꯪꯁꯨ ꯍꯦꯟꯕ ꯌꯥꯔꯣꯏ ꯑꯅꯤꯃꯛꯇꯅꯤ ꯂꯩꯔꯤꯕ ꯅꯍꯥꯟ ꯑꯩꯈꯣꯏ ꯑꯦꯛꯁꯄꯥꯔꯠ ꯑꯃꯁꯨ ꯐꯣꯡꯗꯣꯛꯄꯤꯔꯝꯕꯗꯨꯅꯤ ꯈꯨꯠꯂꯥꯏ ꯄꯥꯏꯔꯤꯕ ꯃꯌꯥꯝꯁꯨ ꯈꯣꯝꯒꯠꯂꯣ ꯁꯨ ꯂꯩꯔꯤꯕꯁꯤꯡ ꯍꯟꯗꯣꯛꯍꯜꯂꯣ ꯁꯣꯝꯗꯁꯨ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯂꯥꯛꯈꯤꯕꯁꯤꯡ ꯂꯧꯈꯠꯂꯣ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕꯤꯌꯨ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨ ꯁꯤꯗꯩꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯑꯁꯤꯗꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯇꯣꯞ ꯑꯣꯐ ꯗ ꯇꯥꯎꯟ ꯑꯣꯏꯔꯤꯁꯦ ꯃꯣꯏꯅ ꯁꯄ꯭ꯂꯥꯏ ꯇꯧꯕ ꯃꯣꯏꯗ ꯄꯤꯕ ꯄꯣꯠꯁꯨ ꯑꯩꯈꯣꯏ ꯀꯨꯀꯤ ꯂꯥꯂꯧꯕꯁꯤꯡꯒꯤ ꯑꯗꯨꯝꯕ ꯕꯪꯀꯔꯗ ꯂꯩꯔꯝꯃꯤ ꯍꯥꯏꯕꯒꯤ ꯃꯐꯝ ꯂꯩꯈ꯭ꯔꯦ ꯑꯗꯒꯤ ꯁꯤꯐꯥꯏꯒꯤ ꯁꯨꯅꯨꯒꯤ SDPOꯒꯤ ꯑꯣꯐꯤꯁꯇ ꯑꯩꯈꯣꯏ ꯑꯃꯔ ꯀꯥꯁꯄꯔ ꯊꯤꯡꯖꯤꯜꯂꯒ ꯊꯝꯕꯒꯤ ꯋꯥꯐꯝ ꯁꯣꯝ ꯅꯥꯀꯟꯗ ꯃꯤꯅꯤꯠ 5ꯗ ꯑꯣꯄꯔꯦꯁꯟ ꯂꯩꯃꯈꯣꯡꯗ ꯃꯤꯅꯤꯠ 5ꯗ ꯑꯗꯨꯅꯕꯨꯗꯤ ꯑꯥꯔꯃꯤ ꯀꯥꯡꯕꯨꯒꯤꯅꯤ ꯑꯗꯨꯝ ꯁꯣꯝ ꯅꯥꯀꯟꯗ ꯃꯩ ꯀꯥꯞꯁꯤꯜꯂꯛꯏ ꯍꯥꯏꯕ ꯇꯣꯉꯥꯟꯕ ꯑꯦꯂꯤꯒꯦꯁꯟ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯐꯣꯇꯣꯗ ꯎꯔꯦ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯎꯔꯦ ꯑꯅꯧꯕ ꯈꯨꯠꯂꯥꯏꯅꯤꯅꯦ ꯁꯤꯗꯤ ꯐꯖꯩꯅꯦ ꯀꯥꯏ ꯍꯥꯏꯕ ꯈꯨꯠꯂꯥꯏ ꯑꯩꯈꯣꯏ ꯀꯥꯔꯇꯨꯁꯀꯗꯣ ꯄꯥꯏꯔꯒ ꯑꯦꯝ ꯇꯝꯃꯒ ꯇꯧꯕ ꯋꯥꯐꯝ ꯑꯗꯩ ꯁꯣꯝ ꯅꯥꯀꯟꯗ ꯖꯒꯣꯏ ꯁꯥꯃꯤꯟꯅꯕ ꯁꯣꯝ ꯅꯥꯀꯟꯗ ꯇꯨꯔꯦꯟꯗ ꯆꯠꯂꯒ ꯄꯤꯛꯅꯤꯛ ꯇꯧꯕ ꯅꯣꯡꯃꯩ ꯀꯥꯞꯄ ꯁꯥꯟꯅꯕ ꯌꯨ ꯊꯛꯃꯤꯟꯅꯕ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯎꯔꯤꯅꯁꯨ ꯍꯧꯖꯤꯛ ꯐꯥꯎꯗ ꯑꯁꯥꯝ ꯔꯥꯏꯐꯜ ꯀꯥꯡꯕꯨꯅ ꯅꯍꯥꯟ DGꯅ ꯍꯥꯏꯈꯤꯕꯗꯨꯅꯤ ꯍꯟꯗꯛ ꯊꯣꯛꯏꯕ ꯃꯑꯣꯡꯁꯤꯗꯤ ꯑꯝꯇ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡꯅꯤ ꯀꯥꯏꯅ ꯑꯗꯣ ꯃꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯑꯗꯨꯝ ꯍꯣꯏ ꯀꯟꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯁꯥꯝ ꯔꯥꯏꯐꯜ ꯈꯨꯗꯤꯡꯃꯛꯀꯤ ꯋꯥ ꯅꯠꯇꯦ ꯈꯔ ꯌꯥꯎꯔꯤ ꯑꯩꯈꯣꯏ ꯆꯦꯡꯒ꯭ꯔꯤꯡ ꯑꯃꯅ ꯆꯦꯡꯀꯣꯛ ꯑꯃ ꯃꯥꯡꯊꯣꯛꯏ ꯍꯥꯏꯗꯅ ꯑꯁꯥꯝ ꯔꯥꯏꯐꯜ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯃꯆꯥ ꯃꯌꯥꯝꯁꯦ ꯌꯥꯝ ꯄꯣꯛꯄꯗ ꯍꯪꯀꯣꯛ ꯑꯃ ꯌꯥꯎꯋꯦꯅ ꯑꯗꯨꯝ ꯉꯥꯎꯁꯤꯟꯅꯕ ꯑꯃ ꯍꯦꯛꯇ ꯌꯥꯎꯕ ꯆꯞ ꯃꯥꯟꯅꯧ ꯌꯥꯗꯕ ꯐꯤꯕꯝ ꯂꯩꯕꯗꯨꯅꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯦ 22ꯒꯤ 27ꯒꯤ 9ꯒꯤ ꯑꯗꯨ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯎ ꯍꯥꯏꯗꯅ ꯑꯩꯈꯣꯏ MLA 30-32ꯅꯁꯨ ꯑꯩꯈꯣꯏ ꯁꯥꯏꯟ ꯇꯧꯗꯅ ꯈꯨꯌꯦꯛ ꯄꯤꯗꯅ ꯑꯗꯨꯒꯨꯝꯕ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯄꯤꯈꯤꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯈꯤꯕ ꯂꯩꯔꯤꯕꯗꯨꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯏꯔꯥꯡꯁꯤ ꯂꯣꯏꯁꯤꯟꯕꯤꯌꯨ ꯍꯥꯏ ꯀꯥꯟꯁꯤꯗ ꯃꯥꯅ ꯍꯥꯏꯔꯛꯏꯁꯤꯅꯤ ꯁꯥꯟꯇꯤ ꯂꯩꯍꯟꯕꯤꯌꯨ ꯄ꯭ꯔꯚꯨ ꯍꯥꯏ ꯀꯥꯟꯗ ꯂꯥꯏꯁ꯭ꯔꯝꯒꯤ ꯁꯥꯟꯇꯤꯗꯨꯔꯥ ꯀꯔꯝꯕ ꯁꯥꯟꯇꯤꯅꯣ ꯀꯥꯏꯅ ꯅꯣꯛꯅꯤꯡꯕ ꯁꯥꯟꯇꯤꯁꯤ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯗꯒꯦ ꯏꯪ ꯇꯞꯄꯁꯤ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯗꯒꯦ ꯍꯥꯏꯕꯗꯨꯅꯤ ꯃꯗꯨꯒꯤ ꯑꯆꯧꯕ ꯋꯥꯍꯟꯊꯣꯛ ꯄꯤꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤꯅꯤ ꯅꯩꯔꯦꯍꯦ ꯍꯥꯏꯕꯗꯨꯅꯤ ꯁꯤꯗꯩꯗ VIP ꯑꯃ ꯑꯗꯨꯝ ꯆꯠꯂꯒ ꯄ꯭ꯂꯦꯟꯗ ꯉꯥꯏꯇꯅ ꯆꯠꯄ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯅ ꯋꯥꯕ ꯃꯗꯨꯒꯤ ꯁꯤꯟꯗꯨꯅꯤ ꯍꯧꯖꯤꯛꯁꯤꯗ ꯎꯠꯂꯤꯁꯦ ꯑꯗꯩꯗ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯅ ꯍꯥꯏꯔꯤ ꯅꯈꯣꯏꯗꯤ ꯁꯦꯜ ꯊꯣꯛꯄꯅꯤꯅ ꯂꯥꯟꯁꯤ ꯀꯨꯏꯔꯕꯁꯨ ꯀꯥꯏꯔꯝꯂꯣꯏ ꯂꯥꯏꯔꯕ ꯑꯩꯈꯣꯏꯗꯤ ꯂꯣꯏꯔꯦ ꯍꯥꯏꯅ ꯍꯥꯏꯕꯗꯨꯅꯤ ꯋꯥꯕꯅ ꯈꯝ ꯊꯦꯡꯉꯦ ꯍꯥꯏꯅ ꯁꯤꯗꯩꯗ ꯎꯠꯄ ꯑꯅꯤ ꯆꯥꯡꯗꯝꯅꯕꯅꯤ ꯄꯣꯠꯇꯣ ꯑꯅꯤꯁꯤꯗ ꯑꯃ VIPꯁꯤꯅ ꯍꯥꯏꯔꯤ ꯃꯗꯨꯒꯤꯅꯤ ꯑꯩꯈꯣꯏꯅ ꯗꯦꯜꯂꯤꯗ ꯆꯠꯂꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯔꯅꯤ ꯃꯌꯥꯝ ꯁꯥꯟꯇꯤꯗ ꯑꯃꯨꯛꯇ ꯂꯩꯕꯤꯌꯨꯅ ꯂꯣꯏꯔꯅꯤ ꯉꯥꯛꯇꯅꯤ
ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯉꯁꯥꯏ ꯌꯥꯎꯗꯨꯅꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯍꯪꯉꯛꯄꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯀꯔꯤ ꯇꯧꯔꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯀꯔꯤ ꯇꯧꯔꯤꯁꯤ ꯈꯨꯝꯕꯗ ꯋꯥꯔꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯂꯝꯁꯥꯡ ꯀꯦꯟꯗ꯭ꯔꯒꯤ MLA ꯁꯂꯥꯝ ꯔꯥꯖꯦꯅ ꯉꯁꯥꯏ ꯐꯣꯡꯗꯣꯛꯄ ꯑꯃ ꯑꯗꯨꯝ ꯌꯥꯎꯈꯤꯕꯅꯤ ꯅ꯭ꯌꯨꯁꯄꯦꯄꯔꯗ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯄ꯭ꯔꯖꯥꯁꯤꯡ ꯋꯥꯕ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯔꯛꯇꯕ ꯍꯟꯗꯛ ꯏꯟꯇꯔꯅꯦꯠ ꯊꯤꯡꯈꯤꯕꯗꯨꯗꯒꯤ ꯊꯕꯛ ꯇꯧꯖꯔꯝꯕ ꯋꯥꯔꯛ ꯐ꯭ꯔꯣꯝ ꯍꯣꯝ ꯇꯧꯖꯔꯝꯕ ꯃꯌꯥꯝꯁꯨ ꯊꯕꯛ ꯇꯠꯄ ꯃꯌꯥꯝ ꯑꯃ US ꯀꯤ ꯊꯕꯛ ꯇꯧꯖꯕ ꯔꯁꯤꯌꯥꯒꯤ ꯑꯗꯨ ꯑꯇꯣꯞ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯒꯤ ꯇꯧꯖꯕ ꯊꯕꯛ ꯃꯌꯥꯝ ꯑꯃꯁꯨ ꯍꯧꯖꯤꯛ ꯃꯥꯡꯗꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯊꯕꯛꯁꯤ ꯀꯗꯥꯏꯗꯒꯤ ꯇꯧꯒꯗꯒꯦ ꯍꯧꯖꯤꯛ ꯂꯧꯎ ꯁꯤꯡꯎꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯂꯧꯐꯝ ꯃꯌꯥꯝ ꯑꯃꯗꯤ ꯑꯩꯈꯣꯏ ꯂꯧ ꯄꯥꯜꯂꯣꯏꯗꯣꯔꯦ ꯍꯥꯏꯕꯐꯝꯁꯨ ꯅꯍꯥꯟꯁꯨ ꯑꯩꯈꯣꯏ ꯔꯤꯄꯣꯔꯠ ꯄꯤꯈ꯭ꯔꯦ ꯑꯗꯨꯅ ꯁꯤ ꯃꯐꯝꯁꯤꯗ ꯅꯣꯏ ꯌꯩꯊꯣꯛ ꯈꯨꯝꯗꯣꯡꯕ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯥꯏꯕ ꯅꯣꯏꯗꯤ ꯋꯥꯔꯝꯃꯣꯏꯅꯦ ꯉꯥꯏꯇꯅ ꯗꯦꯜꯂꯤ ꯆꯠꯇꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃ ꯁꯤꯗꯅꯕꯅꯤꯅ ꯊꯩꯗꯣꯛꯑꯒ ꯊꯝꯈꯤꯕ ꯃꯁꯥꯒꯤ ꯐ꯭ꯂꯦꯠꯇ ꯊꯝꯈꯤꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯣꯏꯅ ꯂꯩꯔꯦ ꯑꯗꯨꯅ ꯁꯤꯗꯩꯗ ꯅꯣꯡꯃꯒꯤ ꯁꯨꯔ ꯅꯣꯡꯃꯒ ꯆꯥꯖꯕ ꯍꯧꯖꯤꯛ ꯍꯥꯏꯗꯨꯅꯤ ꯌꯩꯊꯣꯛ ꯈꯨꯝꯗꯣꯡꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗꯤ ꯂꯥꯟꯗ ꯌꯥꯎꯗꯦ ꯃꯣꯏꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯗꯤ ꯑꯗꯨꯅ ꯃꯣꯏꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯂꯥꯟꯗ ꯌꯥꯎꯅꯕ ꯃꯥꯒꯤ ꯂꯣꯏꯅꯕꯤꯁꯤꯡ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯇꯦꯁꯇ ꯌꯥꯎꯅꯕ ꯀꯧꯊꯣꯛꯑꯅꯤ ꯀꯥꯏꯅ ꯍꯥꯏꯕ ꯃꯐꯝ ꯑꯃ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯏꯗꯨꯅꯤ ꯑꯗꯨꯅ ꯂꯩꯕꯥꯛꯁꯤ ꯃꯥꯡꯉꯀꯥꯟꯗ ꯃꯣꯏ ꯉꯥꯛꯇ ꯍꯤꯡꯍꯧꯕ ꯌꯥꯗꯣꯔꯤꯕ꯭ꯔꯥ ꯀꯥꯏꯕ ꯏꯃꯥ ꯏꯕꯦꯜ ꯄꯦꯟꯗꯕ ꯃꯌꯥꯝ ꯂꯥꯎꯔꯤꯁꯤꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯁꯣꯏꯗ ꯂꯣꯏꯔꯦꯅ ꯇꯧꯕ ꯅꯠꯇꯕ ꯍꯧꯖꯤꯛ ꯀꯩ ꯇꯧꯕ ꯌꯥꯕꯒꯦ ꯅꯥꯀꯟ ꯃꯔꯤꯃꯛꯇꯒꯤ ꯅꯥꯀꯟ ꯃꯔꯤ ꯁꯨꯡꯗꯥꯏ ꯅꯤꯄꯥꯟꯗꯒꯤ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯏꯕ ꯁꯤꯗꯩꯗ ꯍꯥꯟꯅꯁꯨ ꯂꯥꯟꯒꯤ ꯊꯧꯔꯥꯡ ꯇꯧꯍꯧꯗꯕ ꯁꯤꯗꯗꯤ ꯃꯣꯏꯗꯤ ꯅꯣꯡꯃꯩ ꯃꯔꯨ ꯃꯌꯥꯝ ꯑꯃ ꯄꯩꯁꯜꯂꯦ ꯑꯗꯒꯤ ꯁꯤꯗꯩꯗ ꯇꯣꯞ ꯒꯟ ꯃꯌꯥꯝ ꯑꯃ ꯁꯥꯗꯅ ꯑꯇꯠ ꯑꯀꯝ ꯂꯩꯇꯅ ꯀꯥꯞꯁꯤꯜꯂꯛꯄꯗ ꯁꯤꯕ ꯅꯥꯕ ꯌꯥꯎꯔꯤꯁꯤꯅꯤ ꯅꯍꯥꯟꯁꯨ ꯑꯩꯈꯣꯏ ꯕꯣꯝꯅ ꯄꯥꯜꯂꯒ ꯈꯨꯗꯛꯇ ꯑꯗꯨꯝ ꯁꯤꯗꯨꯅꯤ ꯑꯗꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯅꯣꯏꯒꯤꯗꯤ ꯋꯥꯔꯝꯃꯣꯏ ꯑꯩꯈꯣꯏꯗꯤ ꯋꯥꯕꯅ ꯈꯝ ꯊꯦꯡꯉꯦ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯃꯗꯨꯒꯤꯅꯤ ꯑꯩꯈꯣꯏꯅ ꯗꯦꯜꯂꯤꯗ ꯆꯠꯂꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯔꯅꯤ ꯂꯣꯏꯔꯅꯤ ꯃꯌꯥꯝ ꯁꯥꯟꯇꯤꯗ ꯑꯃꯨꯛꯇ ꯂꯩꯕꯤꯌꯨ ꯍꯥꯏꯕ ꯂꯥꯎꯕꯁꯤꯡ ꯑꯗꯨ ꯃꯗꯨꯒꯤ ꯃꯃꯤꯗꯣ ꯇꯥꯅ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯄꯦꯟꯗ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯑꯗꯨꯝꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤꯅꯤ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯃꯣꯠꯂꯤ ꯃꯟꯗꯦꯅ ꯃꯣꯠꯂꯤ ꯃꯟꯗꯦꯁꯤꯗ ꯃꯣꯏ ꯈꯨꯡꯒꯪꯒꯤ ꯑꯗꯨꯒ ꯂꯩꯕ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯥꯔꯠ ꯑꯩꯈꯣꯏ ꯇꯥꯔꯦ ꯃꯗꯨꯗꯤ ꯗꯦꯔ ꯋꯦ ꯍ꯭ꯌꯨꯖ ꯃꯦꯇꯦꯜ ꯁ꯭ꯀ꯭ꯔꯦꯞ ꯑꯩꯈꯣꯏꯒꯤ ꯃꯦꯇꯦꯜꯒꯤ ꯑꯣꯏꯕ ꯁ꯭ꯀ꯭ꯔꯦꯞ ꯐꯠꯇ ꯍꯥꯎꯊꯤ ꯃꯌꯥꯝ ꯆꯧꯕ ꯁꯤꯒꯤ ꯑꯆꯧꯕ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯀꯂꯦꯛꯇꯔ ꯑꯃ ꯂꯩꯔꯦꯅ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯇꯥꯏꯌꯦ ꯗꯦꯔ ꯋꯦꯔ ꯍ꯭ꯌꯨꯖ ꯃꯦꯇꯦꯜ ꯁ꯭ꯀ꯭ꯔꯦꯞ ꯕꯤꯖꯤꯅꯦꯁ ꯄꯤꯄꯜ ꯀꯂꯦꯛꯇꯔꯁ ꯔꯣꯂꯤꯡ ꯇ꯭ꯔꯦड in the buffer zone ꯑꯩꯈꯣꯏꯅ ꯕꯐꯔ ꯖꯣꯟ ꯈꯥꯏꯗꯣꯛꯅꯔꯒ ꯁꯣꯝ ꯅꯥꯀꯟꯗ ꯀꯨꯀꯤꯅꯁꯨ ꯆꯪꯕ ꯌꯥꯗꯕ ꯅꯥꯒꯥꯅꯁꯨ ꯁꯣꯔꯤ ꯃꯩꯇꯩꯅꯁꯨ ꯆꯪꯕ ꯌꯥꯗꯕ ꯁꯤꯒꯤ ꯖꯒꯥꯅ ꯑꯩꯈꯣꯏꯅ ꯕꯐꯔ ꯖꯣꯟ ꯑꯅ ꯏꯃꯥꯖꯤꯅꯔꯤ ꯂꯥꯏꯟ ꯑꯃ ꯆꯤꯡꯉꯀꯥꯟꯗ ꯊꯝꯃꯒ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯧꯖꯤꯛ ꯉꯔꯥꯡꯁꯨ ꯌꯥꯎꯕꯅꯦ ꯆꯨꯔꯆꯥꯟꯄꯨꯔꯒꯤꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯄ꯭ꯔꯣꯖꯦꯛ ꯃꯌꯥꯝ ꯄꯥꯏꯈꯠꯄꯒꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯀꯌꯥꯒꯤ ꯄꯣꯠ ꯆꯩ ꯃꯩ ꯊꯥꯈꯤꯕ ꯏꯁꯀꯥꯔꯄꯦꯇꯔ ꯃꯩ ꯊꯥꯗꯣꯛꯈꯤꯕ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯎꯔꯦ ꯑꯗꯨꯒꯤ ꯌꯣꯇꯦꯠ ꯊꯥꯡꯗꯣꯛꯁꯤꯡꯁꯨ ꯂꯣꯏꯅ ꯄꯨꯔꯒ ꯁꯤꯜꯆꯔꯔꯣꯝꯗ ꯌꯣꯟꯕꯒꯤ ꯍꯧꯖꯤꯛꯁꯦ ꯕꯤꯖꯤꯅꯦꯁ ꯑꯃ ꯑꯣꯏꯅ ꯇꯥꯇꯥ ꯂꯣꯠ ꯄꯨꯔꯒ ꯑꯗꯨꯅ ꯁꯤꯜꯆꯔꯗ ꯐꯥꯕꯒꯤ ꯃꯐꯝꯁꯨ ꯂꯩꯈ꯭ꯔꯦ ꯑꯁꯤ ꯃꯩꯇꯩ ꯈꯨꯃꯨꯖꯥꯝꯕ ꯂꯩꯀꯥꯏꯒꯤ ꯑꯗꯨꯒ ꯁꯤꯒꯤ ꯂꯩꯔꯤꯕ ꯈꯨꯒꯥ ꯇꯝꯄꯥꯛꯀꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯕꯨꯜꯗꯣꯖꯔ ꯁꯤꯖꯤꯟꯅꯗꯅ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯇꯦꯝꯈꯥꯏꯈ꯭ꯔꯦ ꯌꯣꯠ ꯃꯇꯥ ꯑꯃ ꯎꯗ꯭ꯔꯦ ꯃꯗꯨꯒꯤ ꯁ꯭ꯀ꯭ꯔꯦꯞ ꯃꯌꯥꯝꯗꯣ ꯄꯨꯔꯒ ꯕꯤꯖꯤꯅꯦꯁ ꯑꯣꯏꯅ ꯆꯠꯊꯅꯔꯦꯅ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯕ ꯑꯗꯨꯒꯤ ꯃꯐꯝꯗꯨꯗꯅꯤ ꯌꯨꯝꯐꯝ ꯑꯣꯏꯔꯀꯥꯟꯗ ꯉꯁꯥꯏ ꯀꯥꯔꯇꯨꯟꯅꯤꯁꯤꯅ ꯇꯧꯔꯛꯏꯁꯦ ꯍꯥꯔꯠ that there were huge metal scrap business people collectors aduna so majote takte khumba yamna achouba collector ama business toba karba toba collector ama leirian tai aduna mai rolling trade tori mai se aduna in the buffer zone aduna buffer zone area ji sanga ana sum myam si leiji yote thangje myam huran bagi huralingi da pha bagi torbung bangla da pochei purga pha bagi myam ama ꯍꯣꯏ ꯊꯦꯡꯅꯈꯤꯕ ꯂꯩꯗꯤ ꯁꯣꯝꯗꯁꯨ ꯇꯝꯄꯥꯛꯇꯁꯨꯅꯤ ꯄꯣꯠꯁꯦ ꯍꯨꯔꯥꯟꯅꯕ ꯍꯣꯠꯅꯕ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯈꯤꯕ ꯂꯩ ꯃꯤ ꯃꯌꯥꯝꯁꯦ ꯍꯥꯏꯗꯨꯅꯤ ꯃꯌꯥꯝꯁꯦ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯕꯗꯨ ꯆꯦꯡ ꯆꯪꯁꯤꯟ ꯉꯝꯅ ꯆꯦꯡꯀꯣꯛ ꯑꯃ ꯃꯥꯡꯊꯣꯛꯏ ꯑꯗꯨꯅ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯃꯌꯥꯝ ꯄꯣꯛꯄꯗ ꯍꯪꯀꯣꯛ ꯑꯃ ꯌꯥꯎꯏ ꯍꯥꯏꯗꯅ ꯌꯥꯎꯏ ꯑꯩꯈꯣꯏꯔꯣꯝ ꯁꯥꯏꯠꯇꯁꯨ ꯌꯥꯎꯏ ꯃꯌꯥꯝꯅ ꯚꯥꯏꯔꯦꯜ ꯑꯣꯏꯗꯨꯅꯤ ꯑꯗꯨ ꯌꯥꯎꯗꯕꯗꯨꯗꯤ ꯌꯥꯎꯗꯦ ꯌꯥꯎꯔꯗꯤ ꯌꯥꯎꯔꯤ ꯍꯥꯏꯒꯗꯕꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏ ꯅꯥꯀꯟꯗꯁꯨ ꯀꯨꯀꯤ ꯃꯌꯥꯝ ꯑꯃ ꯐꯥꯗꯅ ꯇꯧꯔꯤꯕꯗꯨꯅꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏ ꯑꯗꯨꯝꯕ ꯃꯦꯇꯦꯜꯒꯤ ꯁ꯭ꯀ꯭ꯔꯦꯞꯀꯤ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯀꯂꯦꯛꯇꯔ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯕꯐꯔ ꯖꯣꯟ ꯑꯦꯔꯤꯌꯥꯗꯅ ꯉꯁꯥꯏꯒꯤ ꯀꯥꯔꯇꯨꯅꯤꯁꯅ ꯁꯩꯊꯥꯔꯛꯄ ꯍꯥꯏꯕ ꯇꯥꯏ ꯃꯌꯥꯝꯅ ꯈꯪꯍꯜꯂꯛꯄ ꯄꯥꯎꯗꯨꯅꯤ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ELITE TVꯒꯤ ꯇꯦꯁ ꯑꯣꯐ ꯀꯥꯔꯇꯨꯟꯒꯤ ꯃꯍꯥꯎ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ
Adom gari macha darkar oibibra? Supnagi minute kuntragi manungda document ichang changdana Vespa amadi Aprilia gi apamba model sing supna dagi lupa lising tara khaktang puthok piduna loan oina lawba yabagi khudong chaba pizare. Akupa marol kidamak contact tawbirau 9089895330 amadi 9615823252 Tulasi Motors Private Limited Thangmaiban amadi Sangai Pro Kudong Chaba si Mangan Biganu ngasi mag-contact tawbirau terms and condition apply.